ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯃꯤꯡ ꯂꯩꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯨꯝꯅ ꯋꯥꯡꯈꯩ ꯍꯥꯏ ꯁ꯭ꯀꯨꯜꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡ ꯃꯤꯡ ꯆꯟꯅꯅꯕ ꯇꯥꯟꯅꯕ ꯍꯧꯔꯛꯂꯦ ꯃꯤꯡ ꯆꯟꯅꯕ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯗꯤꯑꯣ ꯂꯦꯇꯔꯅ ꯊꯜꯂꯦ RTEꯒꯤ ꯋꯥꯡꯃꯗ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯐꯦꯃꯤꯅꯥ ꯃꯤꯁ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯅꯦꯂꯤꯁꯁꯤꯡ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕꯗ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯃꯊꯪ ꯆꯌꯣꯜꯗ ꯀꯣꯚꯤꯗꯀꯤ ꯃꯣꯛ ꯗ꯭ꯔꯤꯜ ꯄꯥꯡꯊꯣꯛꯅꯕ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯡꯗ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥ ꯁꯝꯕꯜ ꯈꯥꯝꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ हिस्ट्री टेक्स्टबुक्तगी मुगल एम्पियरगी चैप्टर लौथोखिबसी हिंदू खक्तिगी लेबाक सेमनबा अरानबा खोंथांगनी हाइना फोंदोरकले सरुंगबम बिरेनबु ऑल इंडिया थिएटर काउंसिल की एजुकेटिव मेंबर ओइना खलकले सुप्रीम कोर्ट न पीखिबो ऑर्डर अमा थबकता ओंथोक्तबकीदमक मणिपुर हाई कोर्ट वारौरे हारी टी रमानंदना अमुकसु नोंसागी मतु फोइरगा सिंगलकले नुमित 8 निगी मनुंगदा लाक्तुना वखल तामिनगदबनी हाइना UFO गी माइकैदगी फोंदोरकले अमदी हौकिबा पुंगुनगा मरीदा लैबा असिदा कोविड की अनोबा केस 6000 सुंगना यांखै थेंगलखी मणिपुर गिदी एक्टिव केस मसिंग 9 दगी हेंद्री खुरुमजरी मॉर्निंग न्यूज़ पेपर रीडिंग ताबिरिबा सिंगबु पुष्परानी लाइसमना तराम नोक्सरी ngasi sajibugi tara taret ni panba lising ani kunga humdoi April ki tarik ni pan thangje numit asigi maruoiba pausing miyam da sandok na pijari afava maming leraba private school singda macha masu sing ming janba phangnana ba mama mapa oiba singna question chenabagi matawgumna lengak na salaiba wangkhai high school da su mama mapa singna macha sing ming chanana ba thomjinarakle मिंग चनबा फंगनबगीदमक मिनिस्टर MLA सिंगी DO लेटरना प्रिंसिपल गी उपु थल्ले पांबई लेरक्तबदगी राइट टू एजुकेशन RTE ना सुन्या यादबा मौंगदा एंट्रांस टेस्ट पांगथोक्तुना मिंग चनबा महिरुई सिंग खल्ले मतम अमदा वांखै गर्ल्स हाइदुना लेरंबा स्कूल असि कांग्रेस लेंगा की मतमदा महिरोई नुपा नुपी पुन्ना लाइरिक तंबा मॉडल स्कूल ओंथोखी मधुगी मतुंगदा चीफ मिनिस्टर नोंथोमा बिरेन गी लेंगाक लाकपदगी वांखै हाई स्कूल हाइदुना ममिंग ओलगा हौजिकना स्कूल फगलहनसी मिशन की मखादा लेंगाकना मिजेंग चंगलगा चलाइरिबनी अदुबु लाइबक थीबदी मॉडल स्कूल बु ओरबसु स्कूल फगलहनसी मिशन बु ओरगसु स्कूल असिगी इंफ्रास्ट्रक्चर दा अहोंबा करिसु थोइना उदे थाजबा याबा मफमदगी फंगबा पाउना हाई स्कूल असि क्लास 1 दगी 10 फावबा लै क्लास 1 दगी 5 फावबदी सेक्शन अममंग खक्तमक लै अदुबु हाइरिबा सेक्शन सिंग असिदा महिरोइदी चामा चामागी मथक्ता लै पिख्रबा का सिंग अदु अंगांग चामा हेना नमसिलगा लाइरिक ताकपीबगी अवाबा मायोकनरिङैगी चैरक्ता अतोपा महिरोइ कया अमा मिंग चंदबा यादे हाइना थोमजिलकपा लेप्त्री क्लास 6 दगी 10 फावबना सेक्शन अनि अनि लै हारिबा सेक्शन सिंग असिदसु महिरोइ सिंग पाथोकलगा लैरिबनी महिरोइ सिंग असि था असिगी 12 अमसुंग 16 दा मिंग चननबा नोटिस थोख्रे अदुबु मिनिस्टर MLA अमसुंग मतिक मयाइ लैबा मियोइ क्याना मखोइ मखोइगी असेंबली कॉन्स्टिट्युएंसी दा लैबा ममा मपा सिंगी प्रेशर दगी अंगांग कुंठा दगी तादना तोंगा तोंगानबा क्लास सिंगदा मिंग चननबा DO लेटर सिंग थारखी स्कूल अथॉरिटी ना महिरोइ पिक थना लैबा मरमना मखाताना अंगांग मिंग चलहनबा ngamloi हाइबदा अंगम तानबगी फिबम अमदा लाकनरे
Pau asina makhatana hai lenga ki maikeidagi school asida mahairoi masing hengatna tamhananabagi thoidokpa thorang ama phawba tawba leite angang singna phamnanaba amasung lairik thamnanaba phan ningthina leite kasu pisak pi hairagasu VVIP sing aduna phan jura yangkhai kunthra leiraga thilakani haina school authority da thajaba pi makhoina phan jura kaya marum piragasu angang mayam lairik tamnanaba ka matik sadre haina haijaragasu mayamdugi pressure du khara makhai ko hananabagi class khudingi mahairoi khara launanaba school authority na warep lauki warep adugi matung ina haukiba April 3 ta entrance test pangthokhi entrance test ki result lauthokre entrance test ki result lauthokpada masa sing yaubra haiba yengnanaba thomjinnarakpada Wangkhai High School ki campus angakba mawongda mina Jonathan ki lenga ki school amada angang ama lairik tamnanabagi mingchange lakpada mahakpu taramna okadabani haiba RTE gi wafamdu school asida chatnadre masigi sumathakta mingchananaba lakpa angang singi entrance test tawba yaroi haiba RTE gi athingba dusu school asina thugaire haire entrance test ki result lauthokpada class 2 da angang kunga humdoi class 3 da angang kunga mathoi class 4 da angang kuntra taru class 5 da angang kuntra gani thoi class 6 da angang nifu mathoi class 7 da angang kuntra mari class 8 da angang kunga taret amasung class 9 da angang taruk khalle mahiroi sing tamnaba khallaba classing asida pau asina makhatana pijari Hanadagi hauna angang pairaga mingchan khrabani ahang basit leitrabani hauzik nongna mingchananaba ayaba pi khraba angang singasi kadaida kamdongna mahi tambigadage haibasi aruba wafam ama oiri lenga ki maming leraba school kya marum asibaga pangkhak oikhre imphal gi area dadi akangnabe school ani ahum khaktamak mahiroi masing yamna lei makhoi gi manungda makok thongba ama haiba taragadi Imphal East ki oina semgat kiba Wangkhai High School asini school asida oja wate hai singba oja mayam amasu leiri adubu infrastructure matik sadabana ming chaningba angang mayam ama ming chalhanba ngamdre maram maduna Manipur government na athuba matamda mityeng sangduna school asigi waliba infrastructure sing asi semgatpagi tangai fadaba lei Atopa pawi source amana hai COVID-19 gi laichat matungdagi Manipur miyam gi sel thumgi phibamda awonba kaya marum lakre maming leraba private school da mingchanduna mahai tamhalamba angang sing phawba hojikti government ki afaba school sing thinaduna mingchanare afaba private school da tamlamba angang sing adugi mama mapa singna Wangkhai High School da thajaba thamlakpasi Manipur lenga ki school phagalansi mission mai pakpa amani haina lawbasu yari Manipur na yumbu oiduna pangthokadoriba Femina Miss India 2023 gi Grand Finale da saruk yagadaba state kunga mapan amasung Union Territory gi participant ama puna participant kuntra ngarang Imphal International Airport da thunglakre Femina Miss India Beauty Pageant gi Yangkhai mapan suba edition asida saruk yanana bagidamak participant singna Imphal da thunglabada Chief Minister N Biren amasung Manipur gi miyamna harau tayamna okre April 15 da Imphal gi Khumalampak Indoor Hall da pangthokadoriba Femina Miss India 2023 gi Grand Finale asida saruk yagadaba state singi mahut singadaba top contestant sing asi ngarang ayuk pung 11 makharom taba matamda Imphal International Airport da thunglakhi Airport gi hek tholakpaga nat ki phijol setpa miyoi kyana langden thinduna amasung
pena khongduna lakliba constitution sing adubu taramna okhi Imphal da thunglakhibi participant sing adubu miyamna leirum lengyan yan baka loinana kajeng lei upiduna taramna okhi participant sing adubu bus amada Imphal airport tagi puduna chalaba matungda Chingmairong da laiba classic Grande Hotel da purakhi makhoina mafam adu yoba matamda su angangba carpet thaduna nat ki oiba phijol setpa cultural troupe kayana taramna okhi hairi loinana Manipur gi pung cholomna chingba culture gi thoram sing su participant sing aduda yanghankhi top finalist kunthra asina Imphal da thunglabada Chief Minister Nongthomba Birena taramna okhi India da haukiba numit kharani asida COVID-19 positive oibagi chang state khara da wangkhalakpa asida state singda lengakna COVID thengnana ba paikhalakliba thabak sing Union Health Minister Dr. Mansukh Mandaviana video conferencing gi khuthangda hangatna yengsinkhre Manipur lengakna COVID thengnana ba chapchana semsaduna leidi haina Health Minister Dr. Sapam Ranjanna phongdokhre State sing amasung Union Territory singi Health Minister sing yauna video conferencing gi khuthang da pangthokiba mifam amada laiba asigi state sing da COVID-19 positive oibagi chang wangkhalakpa si yenglaga laklibe April 10 amasung 18 da India gi state pumna makta pan India mock drill pangthoknaba state sing da pautak pikhi haukiba pung kunga mari gi manung da India da miyoi lising taruk Sumna yangkai COVID-19 positive oiki loinana laiba asida COVID-19 active case lising kunganipan sahum sumna ahum yauki Manipur da oriba COVID ki fivam gamari leinana lenga ki Health and Family Welfare Minister Dr. Sapam Ranjana mifam adugi matangda phongdok khibada mifam adu da state ki oina COVID thengnana balau khaliba thabak thorom sing minister na review tauki Manipur gi oina di COVID-19 laichat wangkhalakpa tarabasu madu chapchana thengnana ba sem saduna leidi lenga ki maikei miyam da COVID tagi ngakthokna ba advisory sing thokre state asida leidiba hakchal gi loisang sing COVID thengnana ba sem saduna leinana ba khanghankhre State asigi oina ngasi dimioi amata positive oikhidre adubu mapalamda COVID positive oibagi chang wangkhalakpa si yenglaga state asida mapalamda gi changlakliba mioi sing asi hana pangthokpagumna Imphal airport amasung leikha lambida lakpa singi COVID test pangthoknana basu khanganki Singda dam gi catchment area da u yanthatpa thingnana bagidamak Manipur lengakna kilometer 3 sangba saruk ama fencing khaba hore haina Chief Minister Nongthomba Birena phongdokhre Social media da thagalakpa post amada Chief Minister na hai Manipur lengakna umang kokthokpa amasung isingi awatpa leiriba si amohana thoandana ba angamba thakta sangchinduna honari Masigumba thabak asi sangchinbada lengak khaktana oithokloi miyamgi mateng tangai fadaba changi maram asina lengak na sangsilakhi ba khongthang asida miyamna mateng pangbinana ba Chief Minister na appeal tawki panbai abadi singda damgi singna Imphal City manungda leiriba miyoi kayagi thaknabe sing piribani adubu laibak thibadi haukiba chahi khara asida singda damgi catchment area da khundariba miyoi singna leptana u yanthatpa masung Mai thadokpana singba chatharakpadagi singda damgi sing kangkhre dam asida sing leitabana maram oiraga Imphal tampaki mafam kyada miyamgi thakna chana beising phangdabagi awaba leptana mayoknaduna lakhibani Official oiba report ki matung ina singda damgi catchment area asi lam hectare 2,200 lomni hairi State Working Committee of Indian Medical Association Manipur State Branch na sinduna State asida su Health for All haiba thimda World Health Day gi thorom ngarang lamphel patalaiba IMA House da pangthokre
Thorom asida chief guest hoina saruk yakiba Wangkai Assembly constituency gi MLA Thangjam Arul Kumar na hai World Health Day asi miyoibagi punsida haksang phaba haibasi khwadigi maru oiba pandam thamduna masama u phaba malem ama oinanaba pangthokpani mipum khudingmakta analayenggi khudongchaba matik sana phangalaba matamda pandam asi phanganba ngamgani malem sigi oina haksangda hana khangdaba laina makhal kaya amma matam sana khangdoktuna matam sana layenglaga kanba ngamnanaba honaminasi mental health asisu hojikti khwadigi maruoiba ama oirakli Manipur dasu depression asi khwadigi maruoiba laina oirakle masigi matangda angang singda matam sana awareness pibi horabadi suicide tawbagi sang yamna hanthanba ngamlagani hainasu phongdokhi Malemda electronics device sing khumang chawsilakpagi matung inna lamdam sigi miyam sing hena khudong chanana bagi damak online gi khuthangda laina doctor sing consult tawba yaba amadi facility kaya lawba yaragadaba doctor care f haina mingthonba application ama World Health Day numit ka mari leinana ngarang North AOC da laiba Imphal Hotel gi Sangai Hall da launch tawkhre hairi platform asi Hill Asia Healthcare na power tawbani phambak asida doctor chani rom ga loinana hospital kunthra henbana punna miyamgi khudong chadaba amadi hena matam manghandana mateng tawba ngamgadawri application asi Google Play Store dagi download tawba yagani miyamna doctor sing register tawnana bagi damak toll free number 18008893 amadi mobile number na 8119038251 da akupa marol khangbiba yagani F asigi khuthangda aikhoigi hakchangda leiriba ana layong singi matangda yeningba doctor sing tanabagi khudong chaba phangani launch tawriba application asina lamdam masigi athapa khungang amadi singda leiriba miyamdana amuka hena khudong chaba piragani mamangi matamda doctor amada layengnana bahonabada nomada pung ani ahum mangjawnana register tawba changi masigi app asina pigadoriba khudong chaba sidi yumda laina app asida changduna yamna komna matam manghandana layengnabagi register tawba yaragani National Council for Educational Research and Training NCERT na handakta class 12 ta tamnariba history gi syllabus dagi Mughal Empire lokthokkiba class 10 amasung 11 gi political science gi syllabus dagi democracy and diversity popular struggle and movement amadi challenges of democracy yauna world history gi syllabus dagi Central Islamic lens class of culture amasung industrial revolution lokthokpada natana Mahatma Gandhi na Hindu amasung Muslim punna laiminaba phongdoklamba wafam singi mathakta laibak asigi mapa Mahatma Gandhi bu hatkiba Nathuram Godse gi warol yaubasing lokthokibadu maru oina RSS ki aphongba agenda oiraknaba Hindu databu mapung phana thabakta onthoknaba thorang lakpani haina Manipur State Council Communist Party of India na lawi hairi wafam asi MSC CPI Manipur gi Secretary L Thoirel na thadorakpa cherol amada phongdorakli cherol asina makha tana hai
ningsingba yabadi leibaki constitution yauna puwari nauna semdoknaba thauranglakli RSS ki khudombi makhada BJP na ahanba oina lengak paikhiba kumcha lising ani dagini leikhidraba Prime Minister Atal Bihari Vajpayee bu miyamda democracy gi matik mayai wanghananaba wajau ngang saklabasu nungdana RSS ki Hindu tabu agenda paksana sandoknaba chokthaba naidana hotnaramkhibani Narendra Modi na Prime Minister oirakpaga RSS ki Hindu tabu agenda thabakta onthoknaba National Capital Delhi gi ariba lambi kaya nauna maming onkhiba miyamna kaunadri Geruwa machugi party asina lengak paiba state kharadasu city amadi maming leraba lambi nauna maming onkhiba laikhre luribadi puwaribu lana semdoklaga leibak asigi mapa Mahantama Gandhi bu hatkhiba Nathuram Godse bu leibaki tanglaba Patriot ama oina miyamda uhananaba honarakliba asi yamnamak aranba khongthangni haina maming leraba historian kyana phongdoknarakli Higher secondary thaki mahiroi singna tamnariba textbook tagi Industrial Revolution Democracy and its Diversity amasung Challenges of Democracy na singbagi syllabus lauthokhiba asina mahiroi kya awangba thaki history tambada malemgi thaki historian singa manaba thak yoba ngamlaroi asigumlaba Hindu khaktagi khanba Narendra Modi na lusingba lenga asi makha tahandana leibaki democracy secularism federalism constitution amasung sovereignty kanba pamba political party singi apunba pangal sagatminarasi hainasu thamle Mamang thagi tari kunga tarukta khungangi mafam amada pangthokhiba laining amagi thauramda takhelambam Ramananda Maitai kauba miyoi amana mitai phurup ki laining gi chanabi amabu atopa phurup amada onsinduna pallaga karem kathaina ki haiba thaudoki matangda Rajya Sabha gi MP shu oiriba ningthau leisemba sana jawba yauna miyoi kyana haksina lauduna pendaba phongdokna rakhibadagi miyoi asimakna miyamda Lale haijaduna sengdokraba matungda amo hana nongsagi matu phoiraga jinglakpagi phibamda Universal Friendship Organization UFO gi body ama oriba sajan gi miyoi amada sajanbu howdonga sangdamnaduna noknabagi warol ngangkhibagi video script ama social media da viral oirakle wafam asingrang Place Club da pangthokhiba paugi mifam amada UFO gi Secretary General Y Mairaba angomna phongdokhibani mifam asida UFO gi Secretary Home L Loyumba amasung Finance Secretary L Tyrant su saruk yakhi Secretary General Y Mairaba angomna paumisingda phongdokhibada T Ramananda hariba miyoi asina lining gi mifam amada sajani haina masak khangdoklaba miyoi amada pabung nang howdongla haina hangbada ahanba hangbada miyoi aduna khumlakhide adubu ngaihak leiraga mani ai howdongi haina khumlakhi haina thauram aduda phongdokhibu wafam adu sajanbu humiliate tawbani haina hakchina lawi hairi UFOD non violence da thajaba organization ni hairaduna Thaudo adugi matangda ingna chikna wakhal taminanaba takhelambam Ramananda hariba miyoi asi ngasidagi numit 8 ni phawbugi manungda UFO gi Central Headquarter haibokta lakadabani
Mafam asida lakpada mahakna khudongchadaba mayoknaragana mahakki safagadaba Mafam amada unaduna wakhal taminagadabani haiki. Adubu karigumba hariba numit asigi manungda mahakna UFO gi thaupubasingi khuthangda wakhal taminanaba honaraktrabadi organization asigi Central Committee na kupna khanaraba matungda kari karamba warep laurakadagi haibadu lepkani haiki. Loinana atopa lainingbu chairaga mahak masana sasariba lainingbu sandoknaba honabagumnasu taurakli haibaga loinana asigumba thaudok kharasu mamangda thokre haina paumisingda phongdokhi. Amaromda Langol Lukhoi Thangta Sindamsang Maitei Langolgi President L Ibomsa Khumana Khuyek Piduna Thadorokpa Cherol Amada Sanamahi Lining asi Awang Nongpok Lamdamgi Major Indigenous Religion ni haire. Sanamahi Lining asi Awang Nongpok Lamdamgi District Culture amasung Tradition ngakliba amata ngairiba Major Indigenous Religion ni loinana lining asida kanglupki khenaba lolgi khenaba saksu khenabana maram oiraga mi butukat jabagi wafam yaude amasung miyoiba khudingmak taibang mapugi mafamda amatani haibasida thajaba lining ni hainasu phongdokli. Loinana lining asina miyoiba khudingmakpu achumba lambida chatnanaba afaba wakhalonda yumpham oiba lining ni loinana wakhal mapung phadringaida liningi mingda napal namaram oiduna bigotry amasung hatred tauba sidi liningi mingda power pambagi khudamni hainasu phongdokhi. Aikhoi khudingmak taibang mapudagi haurakpani haibasi ningsingduna Christian nasu Islam su Hindu su punna hingminaduna malemgi yumthong khudingmakta lining thau laimarelgi khubam semduna imoinu imagi phunga lairu thamduna malemda ing tappa nungayai phaba malem ama semlasi haina lup asina Manipurgi miyam amadi Awang Nongpok Lamdamgi miyamda apil tauri haina su phongdokhi. Manipurgi Mau Phurupki Miyoi Singbu Nagalandgi Southern Agami People's Organization Sapo amasung Southern Agami Youth Organization na athingba thamkibagi mayokta Supreme Court of India da file tawkiba public interest litigation PIL ama tha asigi mangada apex court asina laukhatuna makha taba wayel gidamak khanarakpada Union of India gi mahut sinkiba Solicitor General Tushar Mehtana phongdokhibada PIL asina wakalagliba wafamsing khanare amasung masiga mari leinaba thabaksingidamak lakliba seol ahumgi manungda lengaki maikaidagi warep ama lauragani hainasu phongdokhre. Manipurda National Register of Citizen NRC amasung Uniform Law chanahalu haina sibasena Manipur Pradesh na Governor Anusuya Uikeda memorandum ama pisinkhre hairi. Laiba asigi theater gi masak hena thoanana bagidamak poram kaya yatuna semkiba All India Theatre Council gi ahum suba mifam ama handakta Jamshedpur gi Srinath University da pangthokpada saruk yakiba laiba asigi state singi mahut sinba delegate Chamaga humbudra mangagi manungda ama oikiba Manipurgi Theatre Academy Wangoi gi director Sarungbam Birenbu executive member oina khalakle hairi. Mifam asida council asigi national executive member tara khanbagi manungda mahakpu Awang Nongpok state singi oina Assam yaudana lemhoriba state taruki mahut sinduna member oina khalakhibani.
Ising puba gari amana takbadagi aruba phibamda Sijo hospitalda laikanabadagi thawai phawbadi hinghauduna adubu hawgat tanghatba ngamdana lairiba nongthombam punsi centergi imungda ngarang like minded group LMG na lupa lising tarani thoi tengbangduna imung asigi awabada mateng pangkhre like minded group Manipurna lamdam sigi ka hena awaba mayok nariba imung singda minung sigi mateng panglakpagi Marifuga nipan suba minung sigi tengbang oina pasoi kendragi manung chanba tera sapam leirak nongmai them laikai da leiba nongthombam punsi chandra haukiba Sahi lising ani kungani thoigi November kungani pan gi numidang waramda jiri lambigi langjing achauba mapada ising puba gari amana takpadagi aruba phibamda soktuna Sijo hospitalda layeng lakhi gari mapuna paisa khara puthoktuna layeng lami adubu makha tana hanna phawba yengbitre asokpadi haujisu phamungda haugat kangkhat pangamdana yataduna leiri Selgi tengbang khosinabagi khongset asida group asigi secretary Ojit Sorok Haibam amadi publicity secretary Rakesh Naurem anina lusingki khongset asida Tripura dagi lakiba group asigi member Gurumayum Bilap Sarama Ningombam Pranoy Sinha amadi LMG gi member Joli Kumar Surendra Ningombam Dr. Inauba Nongmaithem Kunjeswar Mangsatabam Sarat Salam Bhajini Deba Karanishu Saruk Yakhi Imphal West District ki Lalambung Makhong Ningthaujam Laikaida Sandok Payum ama wairaga leiba Moirangthem Ibom Jakauba mioi amagi leiphamda ngarang numidang pung 8:15 rom tabada Imphal West District Police Commando gi kangbu amana red chathaduna yum mapu yaungna jwar sanaba mioi nipan phagatkhre Police dagi phangba pauna jwar sanafam linglamliba mioi asi kakching thobung lekaidagi Moirangthem Ibomja Sahi Yankhaiga Humdoi Elias Koko apokpagi ming Munal Kawi haidi Manipur University ki makhada laiba college sing amadi university asina mahiroi singdagi form fill up tawbagi mamal launing bata lauribasi mari leinaba singna mityang changbiyu haina mahiroi lup Kanglaipak Students Association KSA na phongdokkhre Makha tarakpada mapangiba pau kharadang pijari Center da laiba Prime Minister Narendra Modi na lusingba lenga asibu maithiba pinana bagidamak opposition singna matoina jatminana bahonaringai marak asida Congress Party na wakhalon manaba party singa pau phaunaduna punsinaba honari report singi matung ina Congress President Malik Arjun Kharge na telephone gi khuthangda Tamil Nadu gi Chief Minister su oriba DMK gi lusingba MK Stalin ga wari sanakhi baga loinana wakhalon manaba party sing punsin bada DMK su saruk yanana ba khangan khre panba yabadi DMK amasung Congress hanadagi hona afaba mari leirakhiba party singni West Bengal da ngarang Trinamool Congress ki lusingba ama mahaki imung manugi mioi sing amadi Trinamool Congress ki supporter ama hatlam lehaina police ki maikedagi phongdorakli thawdo asi ngarang ayuk pung 4:40 tapa matamda Nadia district ki manung chana laiba mafam amada thokibani thawdo asiga mari leinana police na phongdokibada Vibhuti Bhushan Roy Koba mioi amana atopa mioi ani amaga loina duna masai sehi humphugani palom suraba Bimal Kumar Barmangi yumda ngarang ayu changlaklaba matung athauba khulai sing sizinaduna attack chatharakibani Bimal Kumar Panchayat Lebenda Trinamool Congress ki lusingba ama oina leiriba mioi ni hairi thawdo asida soklaba mioi sing khudakto hospital da pukhatuna treatment chathaki adumoinamak Bimal Kumar gi loinabi amasung sahi 23 rom surabi machanupi laikanaba ngamdana laikidre
विमल की मचानुपी अतोमिसु हौजिक हॉस्पिटल दा अरुब फिबम दा लाइकनदुना लेरी एटेक असिदा विमल कुमार दी खुदकता लेखिदबनी हाइरी अमरोमदा थौदो अदु थोख्रबा मतुंग मनाक नकना लेरंबा मियोइसिंगना चेनरिबा विभूति भूषण रॉय फादुना तमथीना फुरबा मतुंगदा पुलिसता सिनख्रे महाक हॉस्पिटल दा ट्रीटमेंट चथरी मी हाटपगी थौदोक असिगा मरी लेनना अतोपा मियोइ अनिसु पुलिसना डिटेन तौदुना थमख्रे कर्नाटका की हानगी चीफ मिनिस्टर सु ओरमलबा भारतीय जनता पार्टी की लुसिंगबा बीएस येदियुरप्पाना मे 10 पांगथोकदौरिबा कर्नाटका असेंबली मिखल की मतंगदा वा ngangladu अथुबा मतमदा बीजेपी की मिरेप ओइगदबसिंगी ममिंग यावबा लिस्ट फोंगलगनी हाइख्रे अरुणाचल प्रदेश की गवर्नर लेफ्टिनेंट जनरल ओइरंबा केटी परनाइकना अरुणाचल प्रदेश की डायरेक्टर जनरल ऑफ पुलिस सतीश गोलचादा स्टेट अदुगी इंटेलिजेंस नेटवर्क की मपांगल कंखलहनखिबगा लोइनना पामदबा थौदोकसिंग मरोइना किडनैपिंग अमदी एक्सटॉर्शन थोहनदनबा पाइखतफम थोकबा थबकसिंग पाइखतननबसु खंगनख्रे मथंग थादा पांगथोकननबगीदमक सेम सारिबा कर्नाटका असेंबली मिखलदा कांग्रेसना माई पाक्तुना पवार पाइरबदी बीजेपी लेंगांगना स्टेट असिदगी लौथोखिबा मुस्लिम सिंगी चादा मरीगी कोटा अमु हन्ना लेहनगनी हाइना कर्नाटका कांग्रेस की चीफ डी.के. शिवकुमारना फोंदोखरे मध्य प्रदेश के बुरहानपुर डिस्ट्रिक्ट की मनुंग चंबा पुलिस स्टेशन अमदा मियोई हुमफुरोम हेनबना खंगौदने अटैक चथखिबगा लोइनना पुलिस स्टेशन अदुदा मरा लेबगीदमक फादुना थंबा मियोई अहुम थादोखरे हाइना पुलिस की माइकेदगी फोंदोखरे सही असिगी मे थादा पांगथोकदौरिबा कर्नाटका लेजिस्लेटिव असेंबली मिखलगा मरी लेनना स्टेट असिदा पांगथोकदबा रैली सिंह सरुक याननबगीदमक कांग्रेस की हानगी प्रेसिडेंट राहुल गांधी अप्रैल 10 दा स्टेट असिदा विजिट तौरगनी हाइरी छत्तीसगढ़ दा ओपोजिशन पार्टी की लुसिंगबसु ओरिबा बीजेपी एमएलए नारायण चंदेल की मचानुपा पाल्स चंदेल रेप केस का मरी लेनना फाखिबदु ngarang बेल पीख्रे हाइना पुलिस की माइकेदगी फोंदोकली कांग्रेस लुसिंगबा राहुल गांधी एमपी ओइबदगी डिस्क्वालीफाई तौखिबा अदुगा मरी लेनना ओपोजिशन पार्लियामेंट की प्रोसीडिंग चथाबदा अयेट पपीरिबासी लाइबक थीबनी लाइबा असिगी मियामना पार्लियामेंट की प्रोसीडिंग दा अयेट पीबगीदमक ओपोजिशन दा लैरिबसिंग कैदौनुंगदा ngakpiba तौरोय हाइना फोंदोखरे तमिलनाडु की गवर्नर आर.एम. रबीना असेंबली दा पास तौरप बिल की मतंग वाफम खरा फोंदोखिबा अदुबु हानगी यूनियन मिनिस्टर सु ओरमलबा कांग्रेस वेटरन पी चितबरमना अकनबा मवोंगदा यानिंगदबा फोंदोखिबगा लोइनना गवर्नर दा आर.एन. रबीगी वाफम अदुदी पार्लियामेंटरी डेमोक्रेसी असि सीरे हाइबगा पांखकनी हाइख्रे दिल्ली दा लेरिबा मियामदा फबा अमदि हाइजीनिक ओइबा संगोम फंगननबा दिल्ली हाई कोर्ट सिटी गवर्नमेंट ता खंगनखिबगा लोइनना संगोम थोकपी सनबिसिंगदा पिजरिबा चिंजाकसिंग अदुगी मतंगदसु यंगसिनबा खंगनख्रे हाइरे लेबासिदा कोविड-19 लैना लाइचत संदोकबगी चांग हान्नदगी हेंगलखरबा मतुंग बिहार की चीफ मिनिस्टर नीतीश कुमार ना सेंटर द कोविड-19 वैक्सीन की अनौबा स्टॉक सिंग पिरकननबा तक्सिनखिबगा लोइनना मियामनसु यामना चेक्सिनना लैननबा अपील तौख्रे ताइवान की प्रेसिडेंट साई इंग वेन यूएस हाउस की स्पीकर केविन मैकार्थी का उन्नदुना वारी सानाबदगी बीजिंग ना खोइरांग खोइसाउनरकपगा लोइनना इराय नुमितसु चाइना ताइवान की मनाक्ता वारशिप सिंह अमसुंग एयरक्राफ्ट थाजिनख्रे हाइना फोंदोकली मरुइबा खोंथांग अमदा पाकिस्तान की फाइनेंस मिनिस्टर इसाक दार इंटरनेशनल मॉनेटरी फंड IMF की मैनेजमेंट का
उननबगीदमक्ता चटकदौरिबा महाकी US की खोंगचत कैंसल तौखरे हाइरे चाइना की खोंगचत अमदा कैपिटल बेजिंग दा लेरिबा फ्रांस की प्रेसिडेंट इमानुएल मैक्रोन ना चाइना की महाकी लेंगमानबा सी जिनपिंग दा रशियाबु वखल ताहादुना हौजिक चथरिबा यूक्रेन की लान असि लोइसिलहननबगी वाफम हौतोखरे हाइना मीडिया की रिपोर्टसिंगना फोंदोकली चाही अहुम खरा हेनबगी ममांगदा ओमानदगी दुबई बस तोंगतुना चटपदे एक्सीडेंट थोकपदगी फिबम थीना सोखिबा इंडियन नुपा अमदा दुबई की कोर्ट अमना कंपेंसेशन ओइना DS मिलियन मंगा लुपा करोड़ 13 हेना एवार्ड पीननबा खंगनख्रे मसक नायरबा इंडिया की सर्जन अमा ओरिबा डॉक्टर पी रघुराम मालेम की ख्वादेगी लीरबा रॉयल कॉलेज सिंगी मनुंगदा अमा ओरिबा रॉयल कॉलेज ऑफ फिजिशियंस एंड सर्जन ऑफ ग्लासगो RCPSG की इंटरनेशनल एडवाइजर हापख्रे मखा तारकपदा सानबगी पाव पिजरी इंडिया की नहा ओरिबा सटलर पियानसु रजावतना माई पाक्तुना फ्रांस की सिटी ऑर्लिन्स दा चथरिबा ऑर्लिन्स मास्टर सुपर 300 बैडमिंटन टूर्नामेंट की नुपागी सिंगल्स दा सेमीफाइनल यौख्रे टूर्नामेंट असिगी ngarang सानाखिबा मेंस सिंगल्स की क्वार्टर फाइनल दा 1 नंबर 58 ओरिबा इंडिया की सटलर पियानसु रजावतना चाइनीज ताइपेई की GU जेनबु स्टेक गेम 19-19 दा माइथिबा पिदुना सेमीफाइनल चंखिबने इंडियन प्रीमियर लीग की ngarang सानाखिबा टूर्नामेंट की 10 सुबा मैच दा युम्बु लखनऊ सुपर जेंट्स ना सनराइजर्स हैदराबाद पु विकेट मंगादा माइथिबा पिदुना पॉइंट टेबल की मकोकता हाइगटख्रे मैच असिगी टॉस सनराइजर्स हैदराबाद ना ngamduna बैटिंग हाना तौरकपदा ओवर कुंदा विकेट 9 तुरगा रन 119 लौखी सनराइजर्स की बैटिंग द ओपनर अनमोल प्रीत की रन 38 अमसुंग अहुम सुबा बैटर त्रिपाठीना रन 35 लौरंबासिना ख्वादिगी फजबो ओइखी लखनऊ सुपर जायंट्स की बॉलिंग दा कृणाल पांड्याना विकेट अहुम अदुगा अमित मिश्राना विकेट अनि लौखी लखनऊ सुपर जायंट्स ना मैच असी माई पाकनबा रन 112 लौबगी टारगेट लेखिबा असिगी पाखुमदा ओवर 13 ता विकेट 5 तुरगा रन 118 लौबा ngamduna विकेट 5 दा माई पाखी लखनऊ की बैटिंग द ओपनर अमसुंग कैप्टन KL राहुल ना रन 35 अमसुंग मरी सुबा बैट्समैन कृणाल पांड्याना रन 33 लौरमदुना माई पाकपदा चाउना मतेंग पांखी इंडियन सुपर लीग ISL की साइड मुंबई सिटी FC ना सगोल से नुमिता लाकदौरिबा 2023 सुपर कप मेंबर 23 ना साबा स्क्वाड लाउथोख्रे टीम असिगी हेड कोच डेस बेकिंग हमना टूर्नामेंट असिगी मांगोइनना राहुल बेकेबु कैप्टन ओइना हापख्रे हौकिबा चही खरदगी मुंबई सिटी की कोर ग्रुप ता याउरिबा मपांगल कल्लबा डोमेस्टिक सानारोइसिंग याबा टीम असी बेकेना लुसिंगलगनी मुंबई की स्क्वाड असी एक्सपीरियंस लेरबा अमसुंग नहा ओरिबा सानारोइसिंगना पुल्लगा सेम्बो ओइरी हौकिबा इंडियन सुपर लीग सीजन दा यामना फजबा परफॉर्मेंस उठकिबदगी हंदकता इंडियन नेशनल टीम दा कौखतख्रबा राहुल बेके बिपिल सिंह मेहताब सिंह लाली यान जुला सांगते अमसुंग फुरबा
Lachen Pasu Super Cup ki squad asida yauri. ISL gi league sil tawkiba Mumbai City FC na makhoi gi fazaba form adu Super Cup da makha samthananaba pandam thamli. Iceland gi squad asida talent leraba sanaroi maru oina Apuya Ralte Bigness Dakshina Murthy Bikram Pratap Singh amasung Sanjip Stalin chu yauri. Naha odiba sanaroi sing asi then Buckingham gi midyeng makhada Semba Mumbai City FC gi integral part ki manung chankibani. Hero Super Cup ta saruk yagadoriba All Indian squad ki coach Des Buckingham na makhoi gi sanaroi singi quality gi matang da phongdokhibada Super Cup ki damak mapangat kanba Indian set ama phangbada yamna nungaiba phawi. Makhoi bu sahi asida tongan tongan ma maongda thabak tawhanna ba honagani. Makhoi na pambagi matung ina makhata na football sanahan gani haiki. Club asine India gi khwadi gi phaba sanaroi sing semgat na ba honabada matam kaya changki. Sanaroi sing asigi manung da nation team da sanaba sanaroi manga yauri amasung makhoi gi manung da marina field da sanahan gani. Mumbai City FC Super League ki Group D da Chennai FC amasung North East United ka puli Real Kashmir natraga Sarsil Verdersu group asigi final spot kalagani. Mumbai City na Super Cup ki ahanba campaign gi oina April 13 da Real Kashmir natraga Sarsil Verders ka lampa tawnaragani. Member kungamari na saba Mumbai City gi squad asi goalkeeper da Furva Lachenpa Muhammad Nawaz Bhaskar Roy amasung ahan Prakashni defender da Rahul Bheke Amy Ranawade Mehtab Singh Sanjip Stalin Mandar Rao Desai Bigness Gursimrat Singh Gill Halen Nongdu amasung Hardik Bhatni. Midfielder da Rorin Borges Vinit Rai Asif Khan Rolu Puya Apuya Ratelni aduga forwardana Bikram Pratap Singh Lali Yan Jwala Sangte Gurkitrat Singh Bipil Singh Ayush Sikara amasung Jimar Nikum yauri. England gi Kelina spot kick ta chankhiba goal gi mateng na Brazil bu penalty shootout ta Mari anida maithiba piduna ahanba women's finally simagi trophy laukhre. Match asi Europe amasung South America gi champion anina sanakhibani. Wembley Stadium da Sawal Senumit ki athengbada sanakiba match asigi kulhumdoi suba minata England gi Illa Tunena mangjil thaba ngamki mahakna chankiba goal ani suba half ki stoppage time yogadaba minute ahum watlingai da phawba mangjil thahanba ngamlamki. World Football Governing Body FIFA da khwadi noba ranking lauthokraba matungda India AFC Asian Cup Qatar 2023 final draw da pot 4 da takhre. Tournament asigi mamang edition da tawkibagum Yumbu Qatar pot 1 gi ahanba position da laikre. Draw asi Qatar Opera House da pangthokadabani. Yumbu leibak Qatar na makhoi gi ahoba match Kumjali Singani Kungamari gi January 12 da sanaduna campaign hogdokani. Defending champion amasung Yumbu leibak Qatar ga loinana FIFA ranking da Asia ki oina ani suba position dagi taruk suba leiba leibak singchu pot 1 da leminagani. Team singasi Maridak winner oikraba Japan, ahumlak champion oikraba Islamic Republic of Iran, anira winner oikraba Korea, 2015 edition gi champion Australia amasung Saudi Arabia ni. Pot 2 dana 2007 champion Iraq, 2019 edition gi Yumbu United Arab Emirates, Oman, 2011 semi-finalist Uzbekistan amasung anira runners up takraba China PR amasung Jordani. Pot 3 dana Bahrain, Syria, Palestine, Vietnam, Kyrgyz Republic amasung Lebanon puli. Pot 4 da Indiana, Tajikistan,
Thailand, Malaysia, Hong Kong amasung Indonesia punna leiminari. Germany ki football club Bayern Munich ki forward Eric Maxim Choupo Moting Khuda problem leibadagi mathang cheolda Manchester City ga sanangadoriba Champions League ki quarter final ki ahanba legda yauroidori haina coach Thomas Tuchel na irai numita laukthokre. Top seeded US की Jessica Pegula game tara thangna na maiti duna point suino marida sotharam laba matung mai paklaktuna Charleston Open tennis tournament ki women's singles da quarter final changkhre. Manipur Tennis Association asinduna ngarang dagi Officer Club Lamphel Pata Taramapan Suba Governors Trophy Junior Tennis Championship 2023 sanaba hokre. Championship asida nupa macha amasung nupi masagi chahi tara makha chahi taranithoi makha amasung chahi taramari makha gi kanglop singda athoi ehen tanagani. Sahi tara makha nupa masagi da sanaroi taret nupi masagi da ani sahi taranithoi makha nupa masagi da sanaroi manga nupi masagi da ahum aduga sahi taramari makha nupa masagi da sanaroi mapanna saruk yari. Sahi tara makha gi nupa masagi singles ki winner Diamond Channa oikre. Final da nupa macha sina Korobu mari ani mari taret ahum da maithiba pikhi. Ngambarel Nauksekpam gi out oidana laukibaran sani ga sumna taruk amasung wicket nipana PTRC pasoi part 4 bu mai pa hankibaga loinana sedo thangmai bana SDC laifam khunau maithiba pikre. Nilakuthi Youth Club na situda Nilakuthi Football Foundation NIFF ki sponsor makhada team tara tarung na group mari thokna khaidok laga saruk yaduna NYC ground da chathariba ahum suba NIFF Trophy 9 Open Football Tournament ki ngarang sana ki ba match animak mai pakpa ngamna khidre. Manipur Cricket Association asinduna chathariba ni suba MNCA Super Plate Tournament ki ngarang sana ki ba matching the force Khetrigau amasung PCC mai paktuna masa gi group singi ani suba maphamda amuk halakpa ngamkhre. Indian Senior Women's Football Team na Kyrgyzstan bu Pansil Mari Shunoda Maithiba Piduna AFC Women's Olympic Qualifier Round 2 Changkhre. Hauki baleba wokpa numit ki ahanba legda Indiana Pansin manga Shunoda mai pakraba matung ngarang match result gi aduna coach Thomas Dinnerby gi team asi mathangi round da apanba amata yaudana changba ngamki. Dolen Omurjakov Stadium da ngarang sana ki ba match asigi minute 9 da Sandiana India bu mangjil tha laba matung Anjuna minute 18 da ani shuba goal chanki
Sandhyana minute Yankai Taru amasung Renuna Athengba minute Maripuga Mangada atopa goal sing Janbangam ki. Amadi thoidokna miyamna sakhangnaraba Australian coach Anthony Pharibu Indian Women's Hockey Team gi ena laitiken coach oina hapkibaga loinana South African Halke Puna nupagi team gi ena laitikel coach oina appoint tawre haina hockey Indian na irai numita lauthokre. National Federation asina team animaki atopa support staff member singchu lauthorakli. Canada nupa timbu 2016 Rio Olympics ki qualify ohen kiba amasung Japan gi nupi team na lising ani tarani panda ahan boina Asian Games gold medal lobada lusing kiba Ferina National nupi hockey team gi assistant coach oigani. Ferina Canada under 21 nupa team gi su thangna anirak Junior World Cup ki qualify ohen kibaga loinana USA gi nupi team gi oina 2020 August gi 2022 April phawba head coach amasung high performance director oina thaupuram ki. Ferry amasung Halket ka loinana hockey Indiana National Hockey Team gi scientific advisor oina Australian Alan Tanspu appoint tawre haina lauthoki. Halket amasung Tan animak nupagi team asigi nauna chief coach oina appoint tawkiba South African Fulton ga loinana coaching da thaudang logani. Halket 2010 dagi 2018 phawba South African gi international match chamaga yankhai manga sanarami. Mahang Scotland under 21 amasung senior gi coach oijingai mamang Netherlands nupi hockey gi team gi assistant oina su thaupuram ki. Nakal amaromdana Tana New South Wales Institute of Sports da strength and conditioning coach oina chahi tara hena thabak tawrambagi experience loinari. Hockey India gi president Dilip Turkey na hai India gi nupa amasung nupi team ani gi anoba coaching staff singbu taramna wai. Hockey India gi mahut sinduna mahakna appointment sing asigidama Sports Authority of India na lokiba thodangbu thagatpa phongdoi loinana Saina chahi asida China da pangthokadaba Asian Games ki Indian team na sem sabada leptana ngaklo pibibagi damaktasu thagatpa phongdoi haiki. Loisilakpada maroiba pau amohana. Maming leraba private school gumna Wangkai High School su mama mapasing na machasing ming chananaba tanaba haurakle. Ming chananaba angam athaw singi dio letter na thalle RTE gi wangmada entrance test tawkre. Femina Miss India gi finalist sing Imphal da thunglabada Chief Minister yauna miyamna haraute amna okre hairi. Sarungbam Birenbu All India Theatre Council gi executive member oina khalakle. History textbook tagi Mughal Empire gi chapter lokthokhiba si Hindu khaktagi leibak semnanaba aranba khongthangni haina phongdoknarakle. Mathang Cheol da COVID ki mock drill pangthoknaba Union Health Minister na state singda khangan khre. Singda Casement area Sambal Khab gi thabak sathaba hore haina Chief Minister na phungdokre. Dr. Kier F launch tawkre hairi. T Ramanandana amuka sunong sagi matu phoiraga chinglakle. Numit taret ni gi manungda laktuna wakhal taminagadabani haina UFO na phungdokre.
Amadi leiba asida hokiba pungkunga marida COVID-19 gi anoba case lising taruk sumna yangkai thengnaki Manipur gidi active case nipandagi hendri. Pijariba pausing asig loinana hojiki oinadi nungtigi fongliba pause singdagi lauthokchaba maruoiba pausing miyamda pijaba loisinjari. Mijeng tabiriba amadi tabiriba singbo amuka hana pusparani laisomna khurumjari. Karigumba afaba amadi anoba makhalgi anop thibada wabiraba adomna pamjaba makhalgi designed afaba makhalgi anop maithong sanaraba amasung matamga sunaraba style sing Medillion Eye Care da marang kaina leijare angang dagi horaga ahal fawbagi tongan ba makhalgi anop sing su fangbigani makhal khudingi lens Blu-ray blocking lens progressive lens singba lens sing su fangbigani Adongi manak nakpada leiba Medillion Eye Care Vision Center singda lakpiduna khudong chaba sing asi logu Lengsin Biraksi Yaifavi Eye Care Kangabo Bazaar opposite SBI ATM Yaifavi Eye Care na chahi khara asida miyamda offer kya pijaduna mit lying badu khudong chajadraba singda khudong chaba kya piduna lakli ngasi so amuk pujarakle Yaifavi Eye Care gi offer oina chaliba chahi asigi yauksang phawbi oina frame the free loinana lens to 20% gi offer pijari tongan ba advance oiraba technology kya sizinaduna mafam asida sale yamna tingdana mit lying bagi khudong chaba pijari angang singi frame Nupa Masawadi Nupi Masa Singi frame, Ahalaman Singi frame, Makal Kayagi design sing the Fangiragani, Yaifavi Eye Care, Kangabo Bazaar, opposite SBI ATM. Ngasing Maleng Simbiro, Yauksan Komayo Oina, frame the free loinana, lens the 20% gi offer pizariba, Yaifavi Eye Care, the Miam Lengsin Director Kodong Sava Silobiu. Akopa Marol Gidama call to view 739-5957-341, Loinana 6009 541203 Yaifavi Eye Care Kangabo Bazaar opposite SBI ATM Lengsin Biraksi Vision Pharmacy Kaksing Bazaar near Image TV Hariba mafam asida MS Gold Medalist ENT Head and Neck Surgery AIMS Vision Pharmacy Kakchingda Dr. Lakpiduna ENT gi oina ningthokaba amadi yum sakis numit ki ayuk ke pung 3 tagi na pung 10 phawba kok chikpa kok ngauba nathon phunba manam phawdaba sinus leiba nakongda ngangba nada machum taba chikpa naba tauba khanauda pomba tonsil leiba thyroid leiba chin manungda chathatpa tin yot panaba khonjel sithaba hariba layong singasi layingjari loinana nakong naton khanaugi endoscopy gi khudong chabasu mafam asida fangbigani loinana Vision Pharmacy Kakching Bazaar near Image TV hariba mafam asida hanagumna obstetric gynecologist ki oina specialist ki doctor lakpiduna tha amagi ani shuba thangja khudingi numit jumba matung pung taragani thoidagi pung mari fawba angang oiba ngamdaba tongan manupi singya anaba singa mari leinaba laina kaya layingjari Hen akopa marol gidamak amadi advance booking tobinanaba gidamak 9366836886 amukahna 9366836886 hariba number sida call tobiu loinana lengsin biro Vision Pharmacy Kakching near Image TV Layingjari Thaunaujam Pharmacy Wabagai Hianglam Bazaar Hariba Thaunaujam Pharmacy asida thangja numit khudingi ayuki pung 9 dagi nungthilgi pung 2 fawbada medicine gi doctor lakpiduna layingjagani lakliba April gi tang 9 English sing ani kun gahumdoi thangja numit asi khaktagi oina layingmal free oijagani mayamna khudong chaba asi lobiu bijariba khudong chaba singdi blood test ECG x-ray asina chingba khudong chaba fangbigani akopa marol gi damak 9366064799 Amuktanga hana 9366064799 Layingjari Thaunaujam Pharmacy Wabagai Hianglam Bazaar
Nungairabo Paujel, Class 10 ki exam, Loinana, 12 ki exam Thakraba Mahirui Singidama, Nungairabo Mapa, Numitarani ki cake making cum, entrepreneurship development course ama, Chingmeirunga Hauseragan. Exam result ngaina, cake making skills hai hobana, successful entrepreneur Oinabagitama, Amadi, Tungi academic career da, Isana sel Tanjaduna, parents in the financial support needana, Larik Mapungpana Tambagi Kudung Sabasilobio. Hausiki matamda khutcha haiba amadi satra oina sel tansinba haibasi tangai phadraba hiram amasu oi occasion or celebration khudimakta cake yaubuna maram oiraga cake ki demand asi numit khuding ge dumak hengalakli maram aduna isana isabu thabok pijaduna sen tanbagi wakhat bu leirabadi ngasi mok ming chansin biduna course asi yaubiho students housewife unemployed youths loinamakna yaubi yaraba course amani institute asina iramda masida mai pakna entrepreneurs kaya puthokre Wild Forest Institute of Skill Development, Chingmairong West, Akopa Marol Gidama, 70052888360, Amukahna, 70052888360, Atuba Matam the class Huzergan, Matamna Ayuki Pungni Pandigina, Pungtara Pova, Monday to Saturday, Ngasing Asimog Yobiho, Hajin the Mangjaba, Karisulete.